Ningthoukhong Kha Khunnou ki Khunja mari Kuki khutlai paiba shingna hattoklamba aduga mari leinana semkhiba shingna ngasi Chief Minister da memorandum ama pishinkhre Leingak Yanaba Puraktri Phaobadi Khunja mari ki Thawai Yaodraba Hakchang Loukhiroi haina asigi Convenor RK Tombisana na phongdorakli ngasi ayu pung 13 kare helakpa duaida against the brutal killing of 4 innocent farmers by Kuki narco terrorist ki convenor na luchingba asigi member amadi imung manunggi miyoi kyana Chief Minister and Biranga unaduna point mapan yauba memorandum ama pishinkhre unabadu da Bishnupur Assembly constituency ki MLA su oiriba Manipur Leingak ki Works Minister Govindas Konthojam su sargyaki Chief Minister ga unakhiba adugi matangda asigi Convenor RK Tombisana na hai na pishinkhre memorandum aduda yauriba wafam sing thabak to onthokani haibagi thajabadi piraklai adumakpu victim sing adugi yumda oiriba pibam sing Chief Minister masa laktuna imung manunga unaduna Kari khongthang Loukhiroi haibagi matangda Yanaba Puraktri Phaobadi Khunja mari ki Thawai Yaodraba Hakchang Loukhiroi tobadabu Khunja mari ki Thawai Yaodraba Hakchang sing adu ka hena patha pumdadringaida ngasi morokta chatuna postmortem tawragani nongmanini asida laikhidraba singgi yumda Chief Minister masa lakani haibagi thajaba pirakpada Leire Kanagumba Chief Minister na victim singi yumda lakpa asida Yanaba purakpa ngamdrabadi bakal makha kyagi khongjang changsinaba firep laurakani ngasi pishinkhre memorandum da yauriba wafam sing thabak ta onthokani haibagi thajaba pirakpa khaktani adumakpu mapung fana yanabadi laitri Tombisana na makata na hai Ningthoukhong Kha Khunnou gi area da leiriba Central Forcing asigi mahut State Force na mahut silanbiu amadi thokriba thodok adu NIA natraga CBI da sinagadabani haiba wafam su Chief Minister gi mafam da thamki wafam sing adu da Chief Minister gi maike dagi yariba makai thabak to onthokani haibagi thajaba pirakhi haina RK Tombisana na makata na phongdorakli Chief Minister amadi akoigi Minister MLA sing aduna akoigi victim singi yumda lingbirakuna Ningthoukhong da karigumba Yanaba Puraktri Phaobadi akoi asiba masa Phaobadi Loukhiroi aduna miyam parja punamangna handaki misi se tampakta laklabani Manipur da lariba parja khuding man song asigi Kha Khunnou da thokliba misi asida akoigi nupi amagi mamangda mama macha mapa macha hatpi bhaiba se nupi se kari oiranggadage haibe wakhalon da ima ibiben lariba punamangna sojok bidana akanba agitation changminadana makhata bada ekoi amuhana thoktana bagi damakta hona minasi haiba wafamsi thamjaningi aduga thuba matamda Kuki narco terrorist singda India government ga janaraga thamliba su se lokthokpiu su sigi makhada makoina su leibanina ekoi central force singna nomai kapangam dabani haiba wafam mayam ama laiki maduna hariba aduga ena ekoi gi case asi su athubada ekoi gi NIA amadi CBI da atuba matamda sinabiraga akanba asengba parmala kaino thabagado onthokpira o haibagi wafam ase onthokani haibagi soidan tawgani haibagi wafam adu so thambira I